Dhanamanjuri University ki makhada leijaba Dhanamanjuri Community College ki Media Division Department na puthokchaba thoramasida Susma Nausepamna Panuma Putaramna Upchari. Ngasigi akhoi studio de lengbirekli guest Dr. Abul Khair Moijing Mayum, Assistant Professor SR College Silchar dagi lengbirak Putaramna Upchari. Thagasari. Wahang atay hangjadring da ahan bada ozana isagi self introduction adu mi amda muktang marik chumna thambiram. Aigi ming Dr. Abul Khair Choudhury Moijing Mayum. Ai Assam gi College amada Assistant Professor in Assam University manung sana leiba College amada Assistant Professor in Thawpuzari Assam University Silchar folk culture of the Meitei Pangal haiba Hiram Sidai PhD doctorate degree tawkhibani. Agachari ozana so ozagi maramda marik chumna thambikre akhoina so marik chumna khangja hore makha sathajarpo oina ozana Imphal da lengbirak lise kari program yaba lengbirak pano haibda muktang mek sengna thambiram. Handak Imphal da All Manipur Muslims Organization Coordinating Committee na silang dana pangthokliba International Meitei Pangal Convention asida organizer gi make da gaibu resource person oina invite to birakpada ai Imphal len thoksarakpani Haza ozana haibikiba hoziki December 21st amadi 22nd da pangthokraba convention asida convention adu ki theme na karino aduga hariba convention adu international convention ni haibado panbirabani na Manipur gi mapanda gi participants kana amasung kayam yamna yawbikibage aduga hariba convention adu da kari topic khana naina kibage haibado sumayam da muktang marik chumna thambiram International thak da pangthokliba Meitei Pangal Convention asida malem gi tongan famsingda amadi India gi tongan famsingda khunda laika dun leiriba Meitei Pangal Meitei rono maronoiba Muslim community asigi makoi gi haurak warol makoi gi socio-economic condition educational status makoi gi tongan ba samasya sing thengnariba problem sing asina singba tongan ba hiram kayada ngasi pangthokliba international convention asida resource person kayana naina biki masida ekoina khangbangam ki Meitei Pangal hariba community ase hojik phoba sothadana leiriba adungba makhalgi community amani Bangladesh convention asida Manipur mapandagi lengbirakhiba delegates sing maruena Bangladesh dagi miyoi 33 lengbirakhi Assam dagi miyoi 4 lengbirakhi lengbirakliba delegates sing sina masa gi lam singdugi marik sumba profile pibiduna Meitei Pangal singna lamdam duda karamba moongda punsi mahingsi karimong de hingi makoi condition gi maram marik sumna nainakre ba findings asidagi as a resource person na moina aina the uzarak pa theng nazarak padi Meitei Pangal hariba Meitei rona mamaron oiba Manipuri kanglo basi hojik su atopa sakhatpa community singa sangdam narubada hanthana lairi makoi se hojik su sakhatpagi lambida paket kadaba thorang kaya maruk lairi haina thamjani se Meitei Pangal ki folk culture da doctorate phangbiraba ozama oina khoina khangjaning badi Manipur da leriba Meitei Pangal singsika mogi Meitei singa culture ani sigi markta any cultural bonding kaya yamna leibibage aduga mapanda leriba Meitei Pangal singa Manipur da leriba Meitei Pangal singa cultural difference leibibra haibada mayam dam tang marik chumna thambiram folk culture khoigi kanglup ki khwaidagi maruiba culture gi masakni Meitei Pangal haiba Manipuri fruit asigi masagi oiba parampara dagi loinarpa folk culture gi saklon sing marang kaina leijai Meitei Pangal gi folk culture gi saklon sing se Manipuri folk culture gi saruk amani haina khoina loba yai Meitei Pangal gi folk culture da maruiba masak amakhati makoi gi folk culture gi saklon sing se ekoi gi Manipuri gi oiba masak ka konana Meitei Pangal sing na chaliba lining Islam gi oiba masak ani si punsilaga semlakpa adugumba culture ni Meitei Pangal gi folk culture gi matangda wari sanarabadi Meitei gi folk culture thadoga ekoni sakpa yaroi Meitei Pangal haiba simak Manipur dagi haurakhiba community ama oibana makoi gi culture gi saklon singda language na maram oiraga Manipuri Meitei gi folk culture gi mami yam sauna tabu fangi masi aikoina
folk culture haiga khangnaribasi pokpadagi siba fawgi manungda pangthoiba right the basis ki thoramsingda folk culture gi masak yausinduna lay masida ekhona lining gi oiba masak singsi lauthokragadi maitei folk culture gi masak si ekhona dress tawragasu natraga ekhona generation to generation chathreiba isai nongmai gumba wahi wata prabhab riddle aduna tana ekhoi performing arts amadi asin singbada ekhoi maitei gi mami siam sound tare adumani pangan singi folk culture se masagi oiba masak amu kona na hojik so dum hingdra lairi Assam manem hojik hangbi khiba wahang amana Assam gi Manipur ki mapanda leriba maitai pangan singa Manipur leriba maitai pangan singa makhoi gi culture gi saklon sida khena ba laibi rabra haibisini hojik fawgi oina masida khumbaya ba aina khumning badi maitai pangal Manipur leriba Assam leriba mase Bangladesh leriba tongan tongan belam leriba maitai pangan singse lam gi khena ba matungina mafam matunggi matungina khar khajik ahong badi adum thengnai adum oina maitai pangal lama oibagi ekhoi Manipur dagi loina rakpa adugumba culture gi maru oiba masak singdi hojik so dum lengdana lairi ena ekhoina lobu yai maitai pangal singna Manipur gi mapanda lai khargasu makhoi gi haurakpham gi oiba maitai pangal lama oibagi Manipuri culture gi masak singdudi hojik su Bangladesh ta su Tripura da su Assam da su lengdana hinganduna thamli khena bagi masak sidi folk culture haisima khagi dynamic culture ni aduna ahong budi dum soidana khar laini adubu maru oiba posingdi dum manari ena ekhona lobu yai oja se Assam dagi lengbirakpa moina akhoi khawrangna khangjaning badi koi Assam da lehoriba maitai pangal singsigi magi socio-economic conditions religion language sina chimba mayam sigi maram dasu akhoi mayam dam tang thambiramo Manipur ki mathangda mitai pangal haiba Islam lining satpa Manipuri furup asina khwaidagi mising yamna leribasi Assam Raija dani madusu Assam Raija gi Kasar district haiba lamdani mitai pangal singi living condition ga mari lenana ahan boina ina miyam gi mang thamjaning badi mitai pangal Assam daleri simiyoi lak ammu maruk oini ina thajanai masi akakna ba census natraga masigi data di ekhoi kuta leijade government ki mechanism adu pide hoji mitai pangal singna Assam da hingliba pulsi mahing masida makhoi gi socio-economic status masi maru ebo hanga moire socio-economic status se yam fana fayene khoina masi loba yadri maramdi mitai pangal singse hojik su akhoi gi lau singubana mapung oiba khunai haibadumak natragasu maduda base toba idi aduba community ama oiri Assamda akhoi gi socio-economic status sida akhoi business kumba tauba haiba migi masing su yam leite maruina akhoi gi mapanda akhoi Gulf countries singda salaga thabak tauba adagi akhoi sida oza oibagumba adai police army da leibagumba asina sinbana oi samjinna haibia bo amade akhoi gi socio-economic status se lower middle class da laiba adugumba community the lower middle class na average oina laiba aduni Kasar akhoi Assam da riba mitai pangal singse ayambana akhoi gi Islam lining gi manung sanna akhoi gi Sunni hariba kanglup tuni makhoi akhoi gi Hanifi Islamic School of Law da Hanifi oiba aduga makhoi gi culture mogi cultures ni amaru warise makhoina akhoi gi matam koina sahi thread khuntak pada 1819 dagi 1826 ta makhoi se Manipur dagi Burma attack tor pada Assam natraga Tripura Bangladesh ta chen khibani adubu makhoina ngasi sahi chani muk Manipur gi wang mada lamdam lapna leikhrabasu makhoina makhoi gi mamaron oiriba maitiron
ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯥꯛꯇꯨꯅ ꯍꯤꯡꯍꯟꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯃꯩꯇꯩꯂꯣꯟꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯥꯡꯅꯔꯤ ꯁꯛꯅꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯐꯤꯔꯣꯏꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯆꯥꯛꯆꯥ ꯏꯊꯛꯇ ꯑꯣꯏꯔꯒꯁꯨ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯛꯇꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯗ ꯊꯝꯕꯤꯔꯝꯃꯣ ꯑꯁꯥꯝ ꯔꯥꯏꯖ꯭ꯌꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯒꯜ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯐꯨꯔꯨꯞ ꯑꯁꯤ ꯔꯥꯏꯖ꯭ꯌ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯂꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤ ꯄꯟꯖꯔꯕꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ NRC ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯁꯤꯇꯤꯖꯟꯁꯤꯞ ꯃꯁꯤꯗ ꯃꯤꯡ ꯆꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯒꯜ ꯃꯤꯁꯤꯡ ꯂꯤꯛꯅ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯃꯤꯡ ꯈꯔꯗꯤ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯌꯦꯜꯍꯧꯃꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯖꯤꯅꯤꯌꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯁꯥꯝ ꯔꯥꯏꯖ꯭ꯌꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯇꯩꯔꯣꯟꯅ ꯃꯃꯥꯂꯣꯟ ꯑꯣꯏꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯂꯤꯛꯅ ꯑꯣꯏꯔꯁꯨ ꯃꯁꯤꯗ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯦꯛ ꯑꯣꯟꯈ꯭ꯔꯕ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯑꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯍꯧꯖꯤꯛꯇꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯑꯣꯏꯔꯦꯅ ꯂꯧꯕ ꯌꯥꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯁꯤ ꯃꯤꯇꯩ ꯅꯠꯇ꯭ꯔꯒ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯛ ꯇꯝꯄꯥꯛ ꯍꯥꯏꯔꯤꯕ ꯀꯁꯥꯔ ꯀꯔꯤꯝꯒꯟꯖ ꯑꯃꯁꯨꯡ ꯍꯩꯂꯥꯀꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝ ꯑꯁꯤꯗꯅꯤ ꯑꯍꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ 1951ꯒꯤ ꯁꯦꯟꯁꯁꯇ ꯑꯩꯈꯣꯏꯁꯦ 14 ꯅꯠꯇ꯭ꯔꯒ 15% ꯂꯩꯔꯝꯃꯦꯅ ꯑꯗꯨꯒꯨꯝꯕ ꯗꯦꯇꯥ ꯂꯩ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ 2011ꯒꯤ ꯂꯦꯇꯦꯁ ꯁꯦꯟꯁꯁꯇꯗꯤ ꯕꯤꯂꯣ 5% ꯑꯣꯏꯈ꯭ꯔꯦ ꯍꯥꯏ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ ꯑꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝꯁꯤ ꯃꯁꯤꯡ ꯂꯤꯛꯊꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯛꯏꯗꯤ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯆꯨꯛꯇꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯑꯁꯥꯝꯒꯤ ꯃꯔꯨꯑꯣꯏꯕ CSOꯁꯤꯡꯒ ꯇꯧꯅꯈꯤꯕ ꯆꯨꯛꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ 6 clause ꯍꯥꯏꯅ ꯃꯁꯤꯅ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯤꯌꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯑꯁꯤꯕꯨ ꯔꯤꯖꯔቬꯁꯟ ꯑꯃ ꯄꯤꯔꯒ ꯃꯈꯣꯏꯒꯤ ꯁꯦꯐꯒꯥꯔꯗ ꯁꯛꯇꯝ ꯉꯥꯛꯄꯒꯤ ꯍꯣꯠꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯀꯣꯏꯁꯟꯗꯤ ꯑꯁꯥꯝꯗ ꯏꯟꯗꯤꯖꯤꯅꯤꯌꯁꯁꯤ ꯀꯅꯥꯅꯣ ꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯥꯝꯗ ꯏꯟꯗꯤꯖꯤꯅꯤꯌꯁꯀꯤ ꯗꯤꯐꯤꯅꯤꯁꯟꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯀꯅꯥ ꯏꯟꯗꯤꯖꯤꯅꯤꯌꯁꯇꯣ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯃꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯒꯠꯂꯒ ꯃꯁꯤ ꯏꯟꯗꯤꯖꯤꯅꯤꯌꯁ ꯈꯪꯗꯣꯛꯄꯒꯤ ꯍꯧꯖꯤꯛ ꯀꯃꯤꯇꯤ ꯑꯁꯤꯅ ꯊꯕꯛ ꯆꯠꯊꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯃꯤꯇꯤ ꯑꯗꯨꯗ ꯆꯠꯆꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯖꯤꯅꯤꯌꯁꯅꯤ ꯍꯥꯏꯕꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯑꯁꯥꯝꯒꯤ ꯒꯚꯔꯅꯔ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ಶ್ರೀ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜꯅꯆꯤꯡꯕꯗ ꯍꯥꯏꯖꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯂꯤꯛꯄꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯤ ꯋꯥꯊꯔꯛꯏ ꯃꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯂꯤꯗꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ಶ್ರೀ ꯕꯤꯔꯦꯟ ꯁꯤꯡꯒꯤꯁꯨ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯇ ꯊ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯥꯐꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯅꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯁꯛ ꯑꯃꯅꯤ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯍꯦꯛ ꯃꯨꯠꯈ꯭ꯔꯒꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯂꯧꯅꯤ ꯑꯁꯥꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯂꯧꯅꯔꯤꯁꯤ ꯑꯁꯥꯃꯤꯁ ꯕꯣꯔꯣ ꯑꯃꯁꯨꯡ ꯕꯦꯡꯒꯣꯂꯤꯅꯤ ꯑꯗꯨ ꯍꯟꯗꯛ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤꯡꯗ ꯑꯁꯥꯝ ꯄꯥꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯝꯃꯤꯁꯟꯅ ꯊꯣꯔꯛꯄ ꯁꯔꯀꯨꯂꯔ ꯑꯃꯗ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛꯁꯤꯗꯒꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯑꯃ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯔꯀꯨꯂꯔ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯀꯤ ꯑꯣꯞꯁꯟ ꯑꯣꯏꯅ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯅ ꯃꯁꯥꯒꯤ ꯃꯃꯥꯂꯣꯟ ꯑꯣꯏꯔꯤꯕ ꯃꯩꯇꯩꯂꯣꯟꯁꯨ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯂꯣꯟ ꯑꯣꯏꯗꯕ ꯕꯣꯔꯣ ꯑꯁꯥꯃꯤꯁ ꯅꯠꯇ꯭ꯔꯒ ꯕꯦꯡꯒꯣꯂꯤꯒꯨꯝꯕ ꯂꯧꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯣꯏꯔꯛꯑꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯃꯨꯊꯠꯄꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯂꯧꯏ
ado masigi matang da soina akhoi mani government of Manipur da meeting sing haningi maram di Assam da akhoi Manipuri medium school se government na affiliated toba government school class 1 da ge horga class 10 metric si Manipuri khatna thaba yai masida MA PhD phau toba yabagi khudong sa pibiraga government service ta Manipuri lona thaba yaroi natraga English su loba yaroi haibase amuhagi language ta thaga dabani haibase masi akhoi bu si thoi dabani natraga akhoi Manipuri singbu singna bani natraga akhoi bu thabak changbu thingna bu honarakpa adugumba thong amani na akhoi lawi masida akhoi na Manipur gi miyamgi amasung isin naw moibagi akhoi horapum leibak sidagi su akhoi gi mateng pirakani haibagi thajaba thamjai matang siga mari lena haizening ba amadi look is policy na hoji chathraiba akhoi gi north east tagi samjinna bagi masida akhoi gi silchar hariba city natraga shahar ase hoji ti amaroiba mafam moire i samjinna fam north east ki tongan tongan fam singa masida akhoi gi Manipur gi oiba akhona Manipur gi government of Manipur da akhona Assam gi Manipuri singna Manipuri sigi team gi future apun bagi oiba masagasi hena fanaba akhona thamjaning ba proposal amadi hariba silchar shahar asigi akoibada akhoi Manipuri mitai amasung mitai pangan khonda laita duna lei hariba 0 point oiriba hojiki locus policy da yam chauna role ama lorakadaba city asida akhona government of Manipur da masida Manipuri bhavan ama semgat sagat bagi akhona proposal si thamjari masi semgat lagadi tungda oirakadaba akhoi kanaba kaya fangbagi asalai masigi lam na singbasu akhoi Assam gi Manipuri singna masida Manipur government ta akhona provide to bangam bagi aduguma khudong saba lai haibagi pausu akhona phangjai masida Manipur government na initiative lohani nungaijare ojana khoi studio de langbirak maitai pangal sing ki culture amasung mapaki tradition lifestyle language religion na chingba kaya gi maramda naina biduna mayam puna khangminaba masigi tamang to ojabu thagachari nungaijare Dhanamanjuri University ki makhada leijaba Dhanamanjuri Community College ke Media Division Department na puthok saba special guest unabagi thorom masing ngasigi oina matang sig loijare mayambo susmana mukana khurumjari